Hello, ma'am. Good evening. Iramdam Ema Leibak Manipur sida mitopna miramdagi lakpa mitopna andaraktana awa saitheng miyam phangaba misi mina yauraba manggiba ahal lamani sinau isaisu kaya amaju phangdriba wakal laina oiraba suicide tawbagi adum matangkak yauraba suicide tawraba yumda hanjiningba ngauraba timing santi hanjilaknaba santi lairena lairiba timing sida saiton da bom amuk kapsile mi asokpa ni yaugre saiton kumbidom da laibai mai ben singa digidi Manipur gi mahum da laibai mai ben singa yaning da kholau tawdna governor unanaba aduda unanaba unaraga wari sananaba nungaitaba hongdoktana sauningba kayama lauringi timing sida Ema Leibak ki seba tawrimi ifrup ki seba tawrimi social worker ni aduni dani aina thoglaga governor unagadra chief secretary unagadra security advisor unagadra concern authority unaraga hairiba thogdoktugi matangda thijinnaba khonnaba adi central ngakta taksinnaba haige di leitraga Venezuela gi president phagi bagi meeting ka taw wakat me pham ka taw na masidai jida press meet ka taw thokpado noigum basina Ema Leibak sida leiba sidani ko ekhoji mang da sangsin ba yadris kumbi da bom tawdna saiton gi da torokpai da noi governor unova chief secretary unova security advisor unova concerned authority unarga noi tak ngova hayoba si yaning de khoning de ngamoi de ber di sapi khro hauja kyarak suresh main tawrise noi ngasi bu karam action locally kolena hayoba adu di haidraga Venezuela gi president phagre adu gi nungai taw phongdoi thadok piu kaina aduna di Ema Leibak te kai dian aigi yumgi problem bok shop tawdana mi gi problem shop tawna songtho leire aduna yaroi Leibak